Ireng Naga Village ki Kunjas na ki halambara siyenariba KNF-P gi commander yauna siyenabasing surrender torakadabani NPO tha asigi taraga mathuigi numidang athengba pung tara mathui makhairam tab matamda Kangpokpi district ki manung chanba Ireng Naga Village ta hauji Bharat Sarkar ga su sign taunaduna santi gi wari sathariba UPF ki makhada laidiba KNF-P gi kangbu singna local miyamna sajaba waiting set thugai yaikhaiba torama masung KNF-P gi commander Tiger Kipgena Belasier men ki halambigi thong adu Naga People's Organization NPO na akan mamong condemn torakpaga loinana thaudo adu rasienari basing surrender torakadabani haina akan warning tokri NPO senapati gi publicity wing na thadorakpa chirol amana haidibana KNF-P gi kangbu sing aduna khulgi waiting set thugairam badanatana khulgi waiting set ko kilen mafam adurigi sat khro hain iraga thamlam khibagi thaudo adu khatnaba hoba amasum asawa pukhana bo khona ba thongni asiguma thong asi akan mamong na condemn tawe amasum yaba gamloi KNF-P gi sub style commander Tiger Kipgen allies thangboy Kipgen allies haugen thang Kipgena Ireng Naga Village ki chairman akitu zungba piramba masum khulde attack tawgani haina warning tawram khibadu yamna serious oiba thawongni loinana reason adugi santi security amasum communal harmony da hakthingna singnaba mani thawong adu akaknaba khulama attack tawbani haina NPO na lawdi thawong adu Naga miyam pumda hakthingna singnaba mani thawong adu khuladugi miyamda akiba piba madi public property singjai khai thugai bigi thong kaktana tana communal gi waina akitu jungba pibigi thong ama oibana kariguba phibam amata da hairiba thong asida Naga People's Organization na khangduna laithokloi maram aduna thawdok singa dura senariba singna surrender tawdrabadi amasum makhoina sathakhiba thong singa dugi mari lainana sab sab thabak paikhatrabadi Naga People's Organization na lon thoktaba babok ama oina tuminna lairoi kariguma mara leiba miyoi singa dugi mathakta justice puraktrabadi Naga People's Organization na madugi sab sab pakhum pigani mari lainaba authority singi maikai degi su lairiba phiba masiga mari lainana pamdaba thawdok sing thoktana bagi damakta athupa matamda taba thabak sing paikhatuna thintaba tawduna justice purakadabani hari ene koki tribe asi ST list gi lagthoktriba phawba census ki thabak lepkadabani thadau inpi hauju yamla sayenari ba masum unconstitutional oiriba ene koki tribe asi state asi gi schedule tribe ki list gi mapung phana lagthoktriba phawba manipura census ki exercise kudimak lepkadabani haina thadau community singi muhut siliba thadau NP Manipur thadau student association thadau community international ki maikai digi davi tarakli lob singa sina thadorakpa joint statement amada hairibadi any kuki tribe asi state asigi ST list gi lagthokthringai gi mamangda census hana satakhiba tarabadi yamna daita leitaba khudong thininga oiba masung kanglupki umkhanaba asi hena sakthoknabigi maram moigani maram adunu any kuki tribe asi ST list gi mapung phana muthatpaga loinana NRC pangthoknaba honagadabani kariguma masi pangthoktaba tarabadi census pangthokpagi sapsaba pannamadu phangmangamloi rajniti gi oiba khudong saba phangnaba honabada english ngani ga ahumda any kuki tribe asi manipur gi ST list ta hapsinkhibani matamadurigi hauna masigi asoiba sina maram oiraga illegal immigrants amasum non indigenous people singna schedule tribe ki status amasum constitutional benefit kaya phangnabigi khudong saba ma oina lauraga lakli maram adun any kuki tribe asi ST list gi lakthok karigumba census asi pangthuki patarabadi state asi gi demographic data sound akai thokan badanatana indigenous community singi phangpham tokpa hak sing phangdana bigi asoba maram amoirakani Manipur government gi maikai digi haukiba sai English ngani ga taraga nipan English ngani ga kunga humdoi amasum English ngani ga kunga mari ta phamkiba cabinet mi phamgi warep ki matung ina any kuki tribe asi ST list gi lakthukna ba hanana Manipur government gi maikai digi center da propose tawbo laikhrabani loinana hairiba proposal adu hauji Register General of India pending the lairibani maram maduna hauji ki phiba masida census pangthokpa haibasi free and fair oiroi thadau hariba kangbu si state asigi thangai sengba ithani group amani koki natragana koki gi saruk ama nati hairaduna any koki tribe asi ST list gi lagthoktriba phawbudi Manipur Sarkar amasung Government of India gi maikai digi state asida census ki process khudimak lepkadawani kariguma wafam asida thawoida patarabadi madura thulakpa apapata ki daita pumba mari lena pa authority na pujagadabani hari
Ukrulda warrant of arrest issue tawbu satluba OC ama thang thilakpadigi siramgadawri. Session Judge Ukrulgi Courtna warrant issue tawkiba miyoy mana mangonda warrant of arrest issue tawbu lakiba Manipur Police ki officer ama thang haijrang thilakpadigi siramgadawri hari. Lebak tiba thawdo singarang irai namit thokibani court ki order matungina Somdal Police Station ki OC Inspector Krili James na khulai pai de police personnel kharaga loinana Ukrul gi Tali village taliba first man Rungsung sa yangkhai ga mari apokpa kapang sui Rungsung ko ba magi yumda warrant of arrest adu thinmasaki loinana miyoisi ki apokpi mama da warrant issue du ki matang na mayek sing na khangana bo honaringai da court na warrant issue tawriba first man Rungsung asina thang ama lotsinduna puralaga police officer adu attack torakibani report asina makhatana hairibana first man Rungsung na Somdal Police Station ki OC gi thabak thang na thinbadagi soktunu khudakta lengsa thanabagi damakta local health care center amada pukatki loinana center asidagi makhatana district hospital Ukrul da refer tokhi senari bami edubu Makha OCSC lakmina kiba police personnel singaduna overpower tawna bohona bada amukasu attack tawna bohona rakiedubu Jesami gi SDPO gi command makha district headquarter gi ahenba reinforced team sing laktuna scenery accused aduna mapam adudagi na thoktuna siena bohona ringaida overpower tawduna phaki thawdok thopam da Ukrul police ki station gi OC su laktuna yengslamki loinana thawdo OC da scenery ba first man Rungsung gi mathak makhata na thijanabagi damakta Somdal police na criminal case ma lokhat khreari India lengang na divide and rule sanarak para MLA sing na yarubana lengak semba ngamdribani nganbi Hausik lamdam asida lenga ama sema ngamdribasi India lengang na sanarakpa divide and rule da MLA sing na yarubadagi ni haina apunba Manipur kanba imalup ki president el nganbi na phongkri ngasi thamai ban thau club maisnam lekai de pangthokiba Dr Ambedkar Fellowship National Award phanglakhrabi Soraisam Santi Leima Okpaga Mari Lenana Nongsup Impal Palem Ima Apunba Lumna sponsor toraga pangthokiba thoramadur el nganbina makhatan haikibada lamdamasigi damak kathoklaba ima oibi kayana award phanglakpa si thaganingai ni masida nupi khudimak hokibasai english ngani ga kungo homloi ki tholakiba isuksinda mangjil thadun asobo thodang loduna lakpa sida award kya phangba yaraba ngakthani Manipur da laiminariba phuruk khudimangna ima leba kannaba angamba pangal thona puthokpa tangai phati ira asina ingtapa purakna bagi amata ngairaba lambi di aikoi sakmana ba lingjel mapanigi sanglakpa narco terrorist ngasi tanthokraba khakta doigani maramaduna mapanigi sanglakiba narco terrorist ngasi tanthokhinaba aikoi sakmana na hotnamina basangi puno hotnaminaraba khakta da hairiba singasi mai pakpa ngamgani amaromda haujik lamda masida popular government ama sema ngamdana lairibasi MLA singasini India lengana sanarakpa divide and rule da yaurubadagini masida MLA singna sapsaba phireb ama lauduna Manipur kandaba yadi haiba wafa masida sangsilabadi afaba imaleba amoigani Delhi da ngehak laitana kauraktuna hangat handa sienba madi Manipur tholakpada mai khumlaga halakpa asi tawhoidaba thaba amaneki Thauramadu Nongsup Impal Ima Apun Baluki President TS Ibeyaima Nupi Samas ki President TS Ramni Tami Singmi ki President Y Momona Masum Thamaiban Thau Club ki President KS Momona Athuba Mithung Len Sungoi Ex Minister N Biren ga ngarang Amit Shah ga unakri Manipur da President rule thamkraba matung anauba lenga ama semlakpa yabigi ingit kaya marum phanglinge gi serakta ngarang midang pung tararum tabad ex minister nongtham Biren New Delhi da Union Home Minister Amit Shah nakri atopa kana yahondana makhoi anikak sik thanakibagi maram sapsana haibangamdri adumapu makhoi anisi hanadagi hona nakshindana thabak tawminarakhani matam supada Union Home Minister Amit Shah na haibi induna lakhibani thajababa mafamdagi phangba pauna hai anobalenga ma CM gi matam yamna nakshilak sida Chief Minister ohengadoriba misak ama BJP gi central leader singna soidana khalagani hairiba misa du Union Home Minister Amit Shah na su khanglamgani maram aduna nongthoma Biren bu thawoina kauraga unaribasigi maru oiba maram mahakna leader claim taurakanu atopa miyo ama Chief Minister ohenbada nahakna saugatlu haiba ama natragana mahakna lusingba lenga ama lingnanabigi poram yatminaba oirabe adubu nongthoma Biren amuhana Manipur gi Chief Minister ohenba haibasi party manungdasu MLA manungdasu khara yanadaba yaubana
पाक हेना ओइथोकदबा मांदे मसिगिसु मथक्ता कुकी एमएलए तराना लेंगाक सेमबदि यावगनी यावरि हैना निंगाई तौरिंगैसिदा एन बिरेन अमुहना चीफ मिनिस्टर ओहेनगनी हायरगदि लेंगाक सेमबदा कुकी एमएलए तरा सुयाव यावगनी हायबिगी थाजबा लेथ्रि अदुबु नौथोंबम बिरेन हौजिकसु मपांगल लेबा एमएलए खरना अदुम याबा मियोइनिना अनोबा लेंगा अमा लिंगनबा होनबदा माकी मतेंग तंगाई फदना संगली मसिमक बीजेपी की नेशनल लीडरसिंगना उबनिना मा कौबु ओइरमगनी लौनरी कुकी theory खानदोक्तुना सब साब एक्शन लौदुना लमदम असिदा पॉपुलर गवर्नमेंट अमा थम्मु तोंबी मणिपुर सही अहुम लोमसी कुकी theory मैते येलोमी लंदादुना थोकलिबा थेंगनरिबा अवाब क्या सेंटर येंगदुना लेबिगी मुहत्ता कुकी theory खानदोक्लगा सब साब एक्शन लौदुना लमदम असिदा पॉपुलर गवर्नमेंट मियामगी लेंगा अमा थम्मु हाइना शिव सेना मणिपुर स्टेट यूनिट की प्रेसिडेंट डॉक्टर एम तोंबीना फोंदोक्रे ngasi imphal ki babupurada leba party asigi office ta pangthokiba paumi sing unaba wafam asi phongdokladuna makna makha taradun hai ain yadaba mongda kuki theory singna maite yelomi singda landarakhiba misi mina kya nangduna miyoi lising humfurom lanjena duna relief camp sangjapam lawduna leibasi matam kushilakli national highway singda ningtamna satoksin yadri illegal tax kya lawriba punama asi matam sangli athubada miyeng sangduna awaba singasi kohonana ba thabak pekhalu हानगी कुकी नतब म्यांमार अमदी बांग्लादेश तगी संगलप कुकी theory खानदोक्तुना डिपोर्ट तौगदबनी मणिपुर इंडिया इंग्लिश अमग समापन निफुग मापन पुनखिबगी वांतुक लेहनगदबनी मणिपुर बु पार्सी स्टेट अमगुम थमलखिबना पेनब पोगलकपदगी ललहौब क्या थुलखिबसी थमोइसिंग यसिनब पुरकनब होनदब क्यासिगी मनुंगदा मणिपुर येंगलिब मियंगसी सुमना येंगदुना तंगदु लैताब पुरकनब होनगदबनी कुकी लालदा मफम खंगदब मांगख्रब मियोइ क्यागी लंगला लंगजिन पुथोक्तुना फी मसेट अमत saru maset amat oirabu se phanganduna mathau mangam pangtho halo relief camp de lairi besing mayum da athubu da hanjel halo manipur da athubu da miyam gi lenga ama thamna bo khona gada banai khi amarom da handak maharashtra gi bombay municipal council da bjp ncp amadi shiv sena gi NDA team na municipal council kunga mapan gi manung da kunga manga da sauna mai pakhi basi PM Modi Home Minister Amit Shah amadi Maharashtra lenga ki lusing besing gi kathok pagaloina thabak kya tawbi gi mahini New Delhi da su AAP gi lenga inthuram khrabani lakadriba West Bengal mikhal da su NDA na soidana mai pakani haiki